अहानबद मरोइब पाउ थादौ इनपी अमसुंग मैतै सेसो सिंगा वारी साबा हौरकपा सान्ति हंजिलकपगी खुदमनी हाइना एमएलए खुमुक्चम जोयकिसन हाइख्रे इंगतप्पा हंजिलकनबा ngarang इम्फाल थुंगलकिबा थादौ इनपी गी मिहुत सिंगबु लैंगाकना होटल दगी हेंदोक हंदबगी थवोंगबु पेंदबा फोंदोखरे Handloom asi aikoigi nat amasung sak takpakak natana miyoi kyadasu kanaba piri haina Chief Secretary Dr. Punit Kumar Goyal na National Handloom Day gi thoramda haikre amadi Netaji Subhash Chandra Bose Awasya Vidyalaya Kumbida mahitamliba mahiroi singda aki akhang pibiganu haire Krumzari, Istv numidangi Manipuri pau mityang tabriba singbu taramnok chari, pau sandongna pizari. Thadau NP amasung maitai seso singa wari saba horakpa santi hanjilakpagi khudamni. IDP singda cheng khuzok ama fauba mateng pangkidana social media gi hero sari basing tawbigano irang sagatpa oina thokpa yai haina MLA khumukcham joykisan haikre. Junior Chamber Commerce JCI Imphal Iconics ne khuyathong da takdo na hangba relief camp chalaiba angang singi tangai fadana setnariba nupa amasung nupi gi firol amasung toiletries items pibaga marilainana thangmaiban kendra gi MLA Kumukcham Joykisan wafamase Fongdokibane. MLA Kumukcham Joykisan Makha Taraduna, JCI Imphal Iconics na mamangdasu relief camp ladiba singi mateng pangbikre, ngasi mateng piriba asina pokpudangai riba angangdagi horaga, class 10 fawada tamliba mahirui singi tangai fadana changdaba yadraba firol na chingbane. JCI na hotnariba miyamgi mateng pangliba se singthaningai ama oi mahakna makha taraduna ngarang Minister of Home Affairs na hotnabadagi thadau NP amasung maitegi CSO singa wari sanaba horakeba ase laibak asigi Prime Minister amasung Union Home Minister anina lamdamasida santi hanjunaba hotnarakliba asigi makhada santi hanjulakpa horakpani haina lawi National Media Singdasu RSS na Manipur bu lumna lauraga Manipurda santi hanjunaba hotnariba sing fonglakhiba adunasu lamdamasida santi hanjulaknaba kadai fauba lumna lauboge haibatakpani Hauzik yanadriba lana launariba furup singnasu wari sanaraga lamdamasida santi hanjulaknabagi lambida lakhaninge lamdamasida lariba IDP sing wan hingli lengaknasu santi hanjulaga makhoina makhoigi yumda hanjunaba yananaba hotnari Tagdona hangba relief camp lariba angang singi oinadi makhoigi mahima sing tamba mi ama oina hotnabiba si relief camp asida lariba makhai hotnagani mateng pangani makhoina mayumda hanjun kraba matung mateng panghaningba lerabadi tagdona mateng pangani social media da masagi mingchat tanba gumna atopada thina chairaga hero sabo oina tawriba si tawiganu lariba political leader amadi CSO singi leader singna tawdana bahabiyu haike Social media sida khangira khangre mai proof to hero sana hona bada maduna manam moraga manipur se kangkong chahen basi am thole tare duna leba ki shanti helpa se sina kwai maruni ena khansi ai political base na ba ai Facebook ta mina phajana ngangna na bani haduna kanglu omra tathi taoina tawba Ade kanglu umbi am thina tawse masi khoi thadoksi maruina lebak lu singbo riba politician sing tongan ba puruk ki sing basing CSO leader sing nasu masi honaraga shanti leina baina khoi pun honaminasi no motasu relief camp ta sang daba no motasu ching hoya am to relief camp ki leiriba IDP sin mateng pangdamina IDP nusiba saraga media ga chong ang base aidi masi pam de tar sana hana khuting thoga sana thabak tawraga khoi irei cha sing na stand tawri harbu pai JCI Imphal Iconics के सेक्रेटरी तनिषा जैन, ट्रेजरर सोना जैन, प्रोजेक्ट चेयरपर्सन मिरंदा खुमुकचम अमदी अतई मेंबर सिंगसु सरुक्या खिबादुदा JCI Imphal Iconics के प्रेसिडेंट दीपिका जैन ना JCI Imphal Iconics के सर्विस टू ह्यूमैनिटी हाइबा वखलोलदा ngasi ki tengbang ki polam sing asi pibani JCI na miyam gi mateng pangbagi tawfam thokpa oina lawbuta natana miyeba ama oibagi kanagumba amagi matengi mathau taba lakpada mateng pangba haiba si tawfam thokpani haina lawi Miyoi bamagi seba kitang oiragasu tawba ase isor ki seba tawbani haina khali masigi wakhalolda mating ase angang sing maru oina nupi macha singi tangai fadaba potlam yauna mating ase pangbani haike We, the members of JCI Imphal Iconics, we have gathered here to distribute essential commodities to the boys and girls residing here. We are looking forward for many more such projects to do in the future, and we pray for peace and harmony in the state of Manipur.
Manipurda ing tapa puraknabagidamak Maitei CSO singa wari sanaba lakiba thadau inpi gi mihut sing hotel dagi hendok handabagi thawong akan mamongda yaningda bafongdokre thadau furupti kukiga mari lainade Manipur gi apunbagi saktam kaihandana thamna bahotna duna lakpaga iroinana NRC update tawduna illegal immigrants sing halhannabagi thawrang thadau inpi na mapung fana sagatli haina thadau inpi Manipur gi president M James na fongdokre ngasi North AOC de laiba hotel Classic Hotel Lapang Thokpa Paumisinga Unabada M James na Manipur gi yelhau furup ama oina khundarakliba Thadau Singna ing kumjali sing amaga chamapal taratareta sokna khiba malemgi ahanba lanjauda Manipur gi ningthaugi damak lanthing nakhe sahi ahum chupna British ke mayukta lalhau ama hauduna Manipur gi ningtamba purakna bahotnabada achauba thaudang lauki kumjali sing amaga chamapal taratareta ge lising amaga chamapal taramapal fauba haukhiba lalhau aduda Jampi Tamenglong gi chief Khotingthang Sithau na maroiba thaudang lauke kumjali sing mga chamapol ni futareta Manipurna ningthau panba lebak ama oiriba matamda thadau chief singna sana konungda thabak tawduna lebak asigining tamba ngaknaba thaudang lauduna lakhe thadau furupti kukiga mari leinade haike kumjali singani kulhumdoi gi me ohumdagi Manipurda kanglup ki hatna sunabagi thaudok thokraba matungda ingtapa phibam lehanabagi damak ngarang Imphal laktuna Imphal Classic Hotel da Maitei CSO singa wari sanabada yauba Mizoram Assam amade Manipur gi thadau inpi gi mihut taratarukpo hotel gi kadagi mapal thokandana thambagi thawong yaningde thawong ase Manipur gi apunbagi saktam kaihananaba hotnariba singi pukning thogatpani haina lawi India government ka kuki Jomi Mar Su militant singi group singa wari sanabada thadau gi mioi amata yaubalaite ngasi faubada su India government ta thadauna karigumba makhal amatagi political demand tawbusu laite loinana Handak Imphal lakliba sisu government na silaga lakpanate Hauzik state asida president rule thamduna government of India na sigumba ingtapa hanjilakna bawari sanaba lakliba thadau NP gi mihut singna chathok sasin tawbada athingba piriba se khudakta handokpi haike More than 2 years of Manipur crisis matungda before crisis ki Manipur ki situation Manipur ki condition amuk reinstall tonanaba first step oina ngarang dagi series of meeting adum pangthoe Manipur gi CSO mayam Manipur gi Maitei brothers and sisters singna akhoi thadobo tram na obviously yamna appreciate tawi sumaina cooperation binaradi Manipur sida peace adum hanjin lakani habisi aigi achetba thajabani Hoji se koi si very limited days ki damak visit lakbane si manung sida koi na series of meeting series of plan to reinstall the peace in Manipur sida maximum effort si piningi maximum contribution stoning bane adubo Ministry of Home Affairs ki instruction matungin na ai koi si particular place sida confine to han basida koi na si place ki mapanda pangthok ka dawa meeting mayam se miss to nangai condition da leire Moigi real intention si kaino Manipur da peace lakbasi moina welcome to dabra welcome to but taadi akoina peace reinstall to nangai step lokhat basing si central government amasung state government na support to fam thoktra haibisi aina question si thamjani Handloom ase aikhoigi culture amasung identity khak natana mioi kya dasu kanaba pibada natana thanaba yadraba amani haina National Handloom Day gi thoramda Chief Secretary Dr. Punit Kumar Goel na haikre Department of Textiles Commerce and Industry na sinduna taramathoilak suba National Handloom Day thoram konumamangda leiba City Convention Center da pangthokpa thoram aduda handloom gi lamda national amadi state ki thak tai kai khumnaba utkraba handloom weaver sing handloom ga mari leinana thabak tawriba nupi kana Kiaduna makoina puthokpa handloom gi polam sing miamda utpagi thoramsu pangthokhe National Handloom Day ga marilena lesing ani kulhumdoi kunmari da Padmasri mana fangkiba Ukhrul ginungbi village tage Machihan Sasa amadi lesing ani kulhumdoi kunmari da handicraft da state award fangkiba sing ikai khumnaba utpaga loinena modernization of handicraft of the year 2023-24 ki makada outstanding craft person sing da financial assistant pikibaga loinena Chief Secretary Dr. Punit Kumar Goel na NHDP gi makada Senapati district ke Lairauching da SCDP launch tauke Thauramadu da Chief Secretary Dr. Punit Kumar Goel na makata na
Central Government Handloom yokhatnaba tongan scheme singi makada mateng piraga lakli masigi mathakta cluster designer project lamdam asida implement tawkhre transparency lainaba DBT GI registration promote tawbakhak natana market hena pakthok chawthokna bathabaksu hawkhre haikhe. While we celebrate our achievements, we must also acknowledge the challenges of access to credit, marketing gaps, raw material shortages, and the need for modern design training. Going forward, our vision is to establish common workshed in every handloom intensive block, promote youth entrepreneurship through skill-based startup schemes, link weavers to global markets, integrate sustainable practices into mainstream production, encourage collaborations between designers and artisans to innovate while preserving traditional identities. Our objective is to make handloom not just a cultural tradition, but a thriving competitive industry that empowers families and communities. Additional Chief Secretary Anuras Bajpaina handloom na khungang ga sanmetlon da yamna chawna mateng pangduna lakle lamdamase ke GDP da handloom na piriba contribution gi matung ina India lengak na chawna mateng pangli lamdamase ke fisabi artisan leasing Tarani thoika chamanga e-commerce portal di yaure e-business hokre Amazon ge khothang da polam sing yonma hokre Imphal mega handloom cluster function ingthijana tawduna fisabi kyada kanaba pibangam khre Kangpokpi district su ama thamnana bahotnari haike. We are working on developing Imphal as a hub for global marketing and export of Manipuri handlooms through an export promotion center. We are also imparting financial literacy and encourage online sales platforms and e-commerce training for rural artisans. We are working on a model of design and innovation studios to develop collaborative spaces between weavers and designers to infuse modernity into traditions. The department is also working on introducing handloom as a career opportunity in skill development and entrepreneurship program for the youth. Our efforts are continuous and we are trying to upgrade loom technology, enhancing raw material banks and establishing dedicated textile parks. Taramatho Suba National Handloom Day DC Handloom Ministry of Textile gi meeting makada Kundrak Pamda Laiba Naurem Birahari College ki Bachelor of Fashion Designing Department Home Science Department amadi IQFC na sinduna college asidasu pangthokre Thoramadu Weaver Service Center Imphal gi Technical Superintendent Lohit Gautam Naurem Birahari College ki Governing Body ki Chairman Naurem Zotin Maitai Secretary Usam Dizen College ki Principal in Charge Dr. Irom Kunjapati na chingba sarukyakhi Ministry of Textiles ki Development Commissioner of Handlooms ki Weaver Service Center Imphal na sinduna Taramathoy Suba National Handloom Day ki thoram Porompata laiba Weaver Service Center da pangthokre thoram aduda Imphal East ki ADC Dr. N Johnson Maitai Sant Kabir Awardee W. Saya, MSME Technology Center Imphal ki Deputy Director Dr. Sinam Yoren Tomba Mitai na chingba sarukyakhi Thoramadu sarukyakhi bi fisabi singda handloom e-pehsan card Smart Skill Upgradation Training Certificate amadi yarn card yentokhi Thoramadu Dr. N Johnson Maitai na paumi singda handloom haibasi puari ki tangka kayada maru oiba thodang lauduna lakli India gi oina swadesi movement da handloom na khutlai oiraga miram gi pochai sizinadabagi iho Mahatma Gandhi na iho hauki lamdamasi su handloom gi singthaningai oiraba fi kaya leidi hairiba fi machak sing asi mapalamda pamnaba semgat pachangi mina sanai haiduna sabagi mahutta kaithelda silhannaba hotnabana fai fi sabi kudimak mapalamda pot puthokpada mai pakpa amamam oinana bahotna drabadi sinfamasi mutkhiba yabagi chingnaba lerakle haiki Kumbi Central High School da Lairiba Netaji Subhash Chandra Bose Awasya Vidyalaya Kumbi da Mahitamliba Mahiroi Singda
aki akhang pibigano mairoi sing maning tamna lairik laisu tamhanba fanganbiu school asi haujek mapung fana mahima sing tamlaba matam asida hanagi ariba oja singna school asida laklaga mairoi sing mahi tamlingaida get namlamba amadi phajada ba wahi hairamba si yaningde haiduna school asigi oina sem kiba NSCBAV kumbigi parents committee gi maikaidagi phongdorakle parents committee adugi advisor abuzam janakumarna hokiba chahi kaya asida school asida tamliba mairoi singi career mangdanaba kumbi Central High School asida mairoi sing takpi tambiraktuna ngasi faubda school asida mahiroi punna chamaga kuntra hena laiduna yamna ingna chikna mahima sing tamduna lakli haukiba July 13 dagi school asi High Court ki order amagi matung ina amuk school asi karimata yetnaba yaudana mairoi singbu mahima sing tambiba haunana ba hairaba faubda hana oja oiramba amata laktabadagi hanadagi hauna oja kaya anauba nektuna mahiroi singi career mangdanaba chalaiba horaklaba matam asida haukiba August 5 da hanagi oja sing laktuna school asida karigumba information amata piramba tawdana school adugi get namlamba amadi phajadaba wahai kya ama hairamba se yamna laibak thibani haike Mai leba department na atu matamda ari bo za singa sibu vida laiba mitai sokasinda boss awsab bidalaya school asidagi ari bo za singa sibu kutapti oina lokokti aduna agency me kaidagi press media da pondukse mairoi singi mama mapa singna su oja amana mairoi singi mama mapa singda chatharam liba thonga si nuaite mari lenaba singna yengsinduna school ase mapung fana ingna chikna mahima sing tamba fangan biu haike asamak kari oirugna habadi akoi khangjadere uja singa lamina panina ujane na khanjare dumoina tawri miba mayam singdudi parents ama oina yamna nungaijide matungna su tawbidana ba hajari angang singjida amu hanna uja singna yetana ba media gi thongda hajari World Breastfeeding Week ngasi wangkai kaithela sang bidalaiba wangkai high school da pangtokre Home Science Association Manipur na sinduna pangtoki bathoram aduda association asigi president H Anuradha amadi wangkai high school gi headmaster oinam Devjit su saruk yakhe prioritize breastfeeding create sustainable support system waba World Breastfeeding haiba pandam da pangtoki bathoram aduda school asigi oja amadi mahiroi kya su saruk yakhe thoram asigi matangda Home Science Association Manipur gi President H Anuradhana breastfeeding haibasi haugalak liba mahiroi singna khangdaba yadraba ama oirakpana association asina mahiroi kyada breastfeeding gi oiba education oina pibani amadi mama oibi kyana su khangdaba yadraba ama oi haiba wafam thamke Asigi breastfeeding weeks ase observe taunabagi damakta wangkhai high school da khoise lakjabani maramdi kaino haibada asigumba breastfeeding haibase yam maru oiba adugumba akoigi oja sing aduda sunatana akoigi chhatra chhatri singsu loina makhangba darkar oi World Breastfeeding Week 2025 Camp Gaida Laiba Churachandpur Medical College ta Pangtokre Churachandpur Medical College ki Department of Community Medicine silaga pangtokiba World Breastfeeding Week aduda college asigi administrator Professor Gangmai Angam Din Academics Professor Sage Arun Kumar Singh Sub Din Academics Dr. Okram Sardana Tharamgia Thweba Mithunglen Singh oike loinana college asigi faculties staff FMJ interns Asa Angalwadi worker amadi village level federation gi mayor su Saruyaki Hari. Guest speaker oina Sarukyaki Subdean and Associate Professor Department of Obstetrics and Gynecology Churachandpur Medical College Dr. Okram Sardana Galactogogues for breastfeeding mothers haiba hiramda wanga kibaga loinana lactation thokpage thengnaba challenges sing high kibaga loinana safe effective natural amasung medicinal interventions ke tangai fadaba loinana optical breastfeeding promote taunana ba haike Numit Marini Chathagadaba Serb Sep Food Haiba Hiramasida Food Safety Supervisor Course on Street Food Vendors Training Program among ase Konung Mamangda Laiba City Convention Center Dahodokre Food Safety Administration Department of Health and Family Welfare Fostag Amadi Fasai Gimiteng Makada Nestle India Limited na Sinduna Pangtoki Bathoram Aduda Health and Family Welfare Special Secretary Somorjit Salamna Malem Gimiam Yam Khalakli Matik Lena
tina amadi motpasu nongmanongmagi hengalakli street food vendors malemgi mafam kudingda yamna popular oibata natana hygiene level wangna leibana tourist singna hakjangda sokloi haibagi chingnaba leitana yamna pamna chanariba chunjak amasu oidibani adubu laibak thibadi tourist singna India ge street food singbu hygienic oide launaduna chabada akiba fauri Laina tina amadi amota kai kayadagi ngakthoktuna hakchang fana thamnabagidamak isa gi ithau amani khanna lunanan afaba chinjak sizinaduna amota kai laina tina leitaba lamdamama ohelasi hain haikhe Listing ani tara taruk ICDS Mission Social Welfare Department ke makhada contractual staff oina chahi ama tha anirom thabak tawramlaba staff singi performance based honorarium pithok taba masung makhata na thabak tawnanaba pangthokhiba DPC gi result lauthok tabana awaba kaya thengnare athubada result asi haidok piu haina kai sampat lemizam lekai community hall da wakat khongjang changsin khre wakat khongjang aduda listing ani tara taruk ICDS Mission Social Welfare Department ke makhada thabak tawramba kaya na sarukya ke Wakat Kongjang Aduga Marilainana Sarukya Kiba Association of Contractual Staff of ICDS Mission 2016 batch ke General Secretary Maibam Romesh Chandra Mitaina scheme ahungi manungda scheme ani gi pangthokiba DPC gi result ngasi fawba namsinduna thamba amasung befam thokpa performance based honorarium pithoktabana khudongcha de bakaya thengnari ba awaba singasi khangbiduna athuba matamda taliba demand singasi pithokpiu haike Sebenarnya wana kangkung betul sudah. Aku di cahaya maga thani, aku itu bujaran meba. Bujaran mana tempat aku di bawah tempat cahaya magi DBS saya na. Performance based honorarium mahai center de kita harap. Sekarang tu khusus bawa bukan lebih ni ba. Adu ki foto su aku di lebih ni ba governor sihna, mayam ki awam sih yang dah. Adu pada itu piu nak kena hajari. Adu ka hajok tanah lebih ba interview ni demo riba pesan amasung. Pm-Istv hari beskim ani ki skim saya. Si bisu aku pada sana. Aku mayam juga. Aku hajok hajari. Kumbi College ke anauba principal ama khalakpada rules and regulation yengbiraga tungkoina chayet naba thokloidaba principal ama khanbiu haina Kumbi College Development Committee gi Vice President Khangembam Nabakumarna phongdurakli Committee sina senduna ibudau khungbu manga harauthel laibungda ngasi pangthokpa paugi mifamda wafamasi phongdokhibani Mak namaka takibada college asi chawkhat naba college asi gi yet naba khudingmak waroshin pubirau GB gi secretary amadi president napak tanaba misunderstanding laiba manba sing lehan biraganu committee na pamliba se GB gi chayet naba sing loishina bahot nabane July kunma thoi lising ani kunmanga da high court ki verdict ama laktuna mamang di yet naba ama leirambadu loishin kiba court ki verdict Harauna Okli, Madugidama Court Pu Tagatli, Aduga, Committee na nakal animakta mechang changde, Aduga, Committee asina college asi yamna machang laiba vibrant oiba dispute free oiba college oheningi haike. Akoi committee na koi nakal ani makta hygienic badi anauba principal ama khalakpa matam asida Manipur education board ki aduga loina rules and regulation mayam munne yengbiraga niyom sumna anauba principal ama khanbiraga tung koina chai na ba thokna ba asigum ba chai na ba mayam che laktana na ba hotna biu haiba aduga loina Marakta misunderstanding jingba mayam ama lakpa mayam do laktana bo hotna biu haibu wafamchi kam amiti na thamjeri Paugi mifamda saruk yakiba Kumbi College Development Committee gi President Ithai Ibobina Kumbi College te thokliba chayet naba kayasi tungkuina thoktanaba miyam sangduna mateng pangminaduna aphaba college sama oinana bahotna minarase haike Manipuri University ke Center for Study of Social Inclusion Amadi Maharaja Bodha Chandra College na Sinduna Sustainability, Inequality and Social Inclusion haiba timda nongmagi oiba international workshop ama Manipur University ki court hall da pangthokre workshop ogdokpagi thoramda MU gi School of Social Science ke din Professor Memcha Loitongbam United Kingdom da laiba University of Bath ki Academics Department ke Professor Sasi Nandaibam MB College ke Principal Dr. T Bhavananda Amadi Center for Study of Social Inclusion Manipur University ke Director Professor H Sudhir Kumar Nachingba Sarukya ki Thauranga Mari Lenana Professor Memcha Lutongbamna India da laiba Sanmetlon Nupanupi Amadi Laifangi Kanaba ka hena laibana Thong Manaba Ngamda
bagi fibam ama uriba se mayok nanaba pambai ama ngasigi workshop asina puthokpa ngamlagane sustainability fangnanaba hotnabada manadana laidiba mayam lauthoklaga amadi social inclusion fazana laihalaba matungda oirakadabana ngasi pangthokliba team asimak yamna tangai fade haike. And when we talk about social inclusion, in what way we can contribute in our own individual level, then collectively, once we start at the individual level, we can collectively work for it. Dhanamandjuri University LMS Law College Alumni Association na sindunanga si DMU Law College likhat ki bagi numit college campus ta haikat lekat tamduna pangthokre hanag India ke Prime Minister Lal Bahadur Shastri na Union Home Minister oiringada listing amaga chamapal yangkai Nepal gi August tareta urep uyung tamduna Manipur Law College saina linkhat lamlaba matung Laiden Mayum Sebia Sachi Law College LMS Law College haina amuk maming onkibane Thoramaduda DMU Law College Alumni Association के Chairman and Human Rights Commission के former member NG Nungyaina legal education yaudana matik chaba citizen community amasung while sang puthokpa ngamloi maramasina DMU Law College ase semgatse aikoina lengakta taksin bagal luinana wari sanaduna college ase lising amaga chamapal marfu mathoida government college onke hanagi CM Risang Kaisingna LLM course hangdokhi amasung hanagi education minister M Okena DMU Act 2017 rusagi makhada DMU Law College oihalambani ngarang classic hotel Imphal da thadau NP Manipurga Manipurgi civil society organization sing amasung mahiroi loop singa unakhiba chahi ani helaba Manipur crisis asigi tangdu laita ba laknaba puwari gi khongthang amane aikoina amana amagi khudongcha daba amadi awanungai sing wari sanaduna khangdok naduna tengbang naduna khudingmak warishwin purakadabani masida mateng pangsi haike National Institute of Technology NIT Manipur na sinba 2 days capacity building design and entrepreneurship CBDE pedagogy workshop ngasidagi Hotel Imphal gi Sangai Holda pangthokre akanaba institution singda piba project mode program ase India gi Nifu Manga Suba Institute oina amadi Northeast ta Manga Suba Institute oina accredited tokraba NIT Manipur na sinduna ngasi amadi hayeng pangthokani Malavia Mission Teacher Training Program gi Nodal Center oriba Triple IT Kanchipuram gi guidelines makhada workshop asigi thabak thoram sing sathari pangthokliba workshop asigi matangda NIT Manipur gi Registrar Professor Kumukcham Tombana entrepreneurship haibasi potama saba matamda changba machak sing adu punna mafam amada pusilaklaga pothok oina pothokpagi process ni ngasi-ngasimak Manipurda mapaldagi pusilakpa pothok singda tangduna sizinari adubu kayam kuina mapaldagi pusilakpa pothok sing asi aikoina sizinagani haibasi atopa state singi makhapoli maram aduna aikoi isagi state asida pothok puthokpa mathau tabana pothok puthokpada mathau taba training gi saruk ama oina design and entrepreneurship ki workshop asi pangthokpani haike Workshop ase Ministry of Education ki funding makhada NEP 2020 ki manungchana Malavia Mission Teacher Training Program ki makhada sinbani hairi District Handloom and Textiles Jiribam na sinduna threads of tradition weaving culture through handloom saiba pandamda taramathoi suba National Handloom Day Jiribam District asu pangthokre Jiribam District ke Lainambi Laikai dalaiba Ashram Guest House ta pangthokiba thoram adu City Convention Center Imphal da pangthokpa National Handloom Day bu live stream gi khuthangda sarukya ke Handloom and Textile Jiribam ki project manager KS Jona Jiribam ki relief camp ta laiba inmat sing bu nungsiduna inmat singi senthok lampi lainabagi damak fisa call marfu pibirakpabo thagatpa phongdokre Taubatabu kol khaktamakna fi saba yadabana fi haunanaba drum awatpa machak mathum awatpa fisa call singsu athubada pibiu haina inmat singda phongdorakle अकोइदा कोन खतंग पिरकप खत यादबनिना अवाट पचंगदबा पोटचै फि हौनबा दरम अदगी पिसा कोनसु खरा वाली सिना सिंगबसे पिबिरखिनेदि हाइबिरमने दु खितंग तुना पिबिरनबि दमकता नसिगी प्रोग्राम असिगी खुदोंग चाबा लौजरगा आइना मैनेजरखोगी प्रोजेक्ट मैनेजर gi मफमदा आइना हाइजर Silas Kumar Chaurasia bu Manipur gi Chief Electoral Officer oin hapkre hiramasi gamari lenana Election Commission of India na ngarang notification ama thokre Hauzik pawgi marktana ten ba break amatang lomina say
matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Wow Soccer company gi crown maker real Chahi yankhai suraba soccer company gi crown maker real hauzik market ta phangbiragani Mahaw yamna leiba pisu yam chawba crown maker real saman mayam su mahaw yengbi crown maker real Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break itungda to ramnok chori makhataba pau pizari Sahi ama hena mathau tawraklaba Manipur Apex Handloom Weavers and Handicrafts Artisans CS Limited ke Board of Director muthatnaba Manipur lenga ki cooperative societies ke registrar na thokliba order khudak takak trabadi Union Minister of Corporation da wakatlagani haina ngase press club ta paumisinga unabada society asige former vice president S Bubol na haikre Manipur Apex Handloom Weavers and Handicrafts Artisans CS Limited ke Board of Directors sing ase mamang chahida general body meeting pangthoktuna khallaba matung chahi adumaki August thada ahanboina Board of Director gi mifam famduna Apex Handloom Society gi President Vice President amadi atai fam pugadabu sing khanduna mathau tawrakibani Registrar amana ayaba piduna param chumna khankiba body amabu khudakta muthatle hariba se yaningde Fisabi Society singi yaifanaba lairiba Apex Handloom Society gi Board of Director muthatle hariba khongthang ase handoktrabadi Governor gi khuthangda Union Minister of Corporation da cherol thaduna wakatlagani haiki मानव ममिंग सोसाइटी मी अनी थादरे है कमिटी सेमगा थिगतना हटौना मान ऑर्डर से थोचलकनेबा महांग सास तौरिबा सोसाइटी कुंजे मसा मसा की ममिंग दी मानवा एकार ओकार खेनबा सर्टिफिकेट सिदा कैपिटल लेटर ने इबा स्मॉल लेटर ने इबा अदु मंगातनी रेस्टा नंबर तोंगाली मागी एरिया ऑपरेशन तोंगाली अदु ताराबदी मोय तोंगान काउंट हुन थोकु तो तौदबिदा मरुद युमफम मोयरगा हारिबा ऑर्डर से थोकनी अखोगी हेक नेन लैरिबा रेस्टा गुंबा अमना मणिपुर लैरिबा सोसाइटी फिसालोन सागी थबक तौजरिबा वाना हिंगरीबा मयाम से मसीगी अमत नगारब एपेक्स सोसाइटी से लान लमजिंग नब तौबसे मसी मरम चादे खुदकता हंदोउ हाइबो वाफन सिनी करिगुमा हंदोक्त्रबदी गवर्नर की खुथांगदा इकोनी यूनियन मिनिस्टर ऑफ कोऑपरेशन दा से अथुबद थारगनी Ngasigi mifam aduda saruk yakibi Awas Protection Committee gi convener RK Tumbisnana Registrar Cooperative Societies na Returning Officer tharaktuna Registrar na ayaba piduna Awas ki President amadi Vice President khanduna chahi ama hena mathau tawduna laklaba Board of Director bu nauna Registrar gi thau purakli bana Awas ta affiliation tawraba societies singna khankiba Board of Director asibu khudakta muthatle hariba si mathung huktaba amadi maram chadaba order ne Union Minister of Corporation Government of India da wakat JP Registrar Office na State asigi Cooperative Societies mayamgi hak mat liba asigi matangda thabak lokhat pinanaba paudam lagani haiki Imphal East ki manung channa Ngarian Forest tagi Yaripok Thongkhong faubada lengak na chatharakliba eviction gi mawong asi peningai oidre achan mirai nai na chathare haina maikai adongi miyam na pendaba wafam kya phongdurakli mafam asigi oina eviction gi nini chanba numita poiro sorok mayai adwaida eviction tauba lakliba lengaki maikai amadi mafam aduda lairiba miyamgi marakta yetnabagi thogdok thoklaba matung poiro khongjil dagi nilakamal konthaujam amadi angtha mamang laikai dagi wai manglemba koba miyoi anina phongdorakpada Ngarian Forest dagi Yaripok Thongkhong faubagi jaga asigi oina SDO amana luchingba timna ngarangdagi eviction gi thabak ase paikhalakpani lengakna publicity chatuna ngarangdagi eviction tawgani harabasu yumbu singda kadai fauba soi haibadu mangjaunana survey ama chatpiraga haibiba natabana public singda chamamnaba kaya leire lengakna ngami matagum makhoina purakpa map ama seasonaduna amadi JCB seasonaduna hektamak thugaiba sidi pende eviction gi mayokta miyamna leiba nate tawbatabu yumbu singda kadai fauba
tauba sokpage haibinaba haijabada tabidaba asi pende eviction tawriba asisu mioi kharagi tawdaba yadabagi maungda khajitang thugaiba aduga yum kharabuna uful sana thugaibiramba asi tawhanjaningde maramasina lengak asina eviction tawrabasu hanana demarcation ama pibiu amade yumbu singna masana hana sidok chahunaba khudongchaba ama pibiu haike sidok biyu kai sukai de sarkar gi lam akune hurala saro bane haibdo haibiyu kai sukai de tabudu sidok pata gadi niyom chumna sidaina sibong ne harga sidok pada aigi sidoi sumaina mi khudi mo sidok piyo ba sanga leitaba akhoi gi di akhoi dinga si ut onal le hore sanga leiba moi gi di kemuk taw ta gadi leibak sida sanga leitaba akhoi di leiba yadrabra haibu potuna akhoi na lakpiri bi department akhoi na hangjeri bu questions District Administration Tawbalna Hokiba July Kuntra Mathoidagi Hauduna Chathakiba Eviction gi Sarukama Oina ngasisu District asigi Wangkem amasung Yari Pokta Castlenda Sajinba Building amade atai structure sing Lauthokpagi drive chathakre SDO Tawbal M Ranjita amade mahake staff sing amade DC Tawbal Hana Kamai yauna chathakiba drive aduda Wangkem Bazar amade masigi akoibagi lambe singda Nyum kaina Sajinba dukan amade atai structure kya sidoki Driver Sinamakata na Yaripok Bazar amadi masigi akoibadasu lengaki lamda Sajinba building kaya sidoki Panbayai driver sigi makada ngarangsu Lilong STO na luchingduna Waithau Tangjeng amasung Kiam Babu Bazargi Paringda drive chathakibani SDO Thobal nasu Sangayum famgi mafam kyada drive chathaduna structure kaya lauthoki WIGC Augusti Cultural Academy ACA Thobal amadi ALRMT Sagolban ahumna punna khutsamnaduna sinduna Women's Income Generation Center WIGC ge Kuntramathoi Siba Foundation degi Thoram amadi Center asida chatharakiba numit chamaga kungi cultural workshop kam production loisinbagi thoram ngasi Thobal wang matabada laiba WIGC ge complex ta pangthokre Manipur Commission for Protection of Child Rights MCPCR ge chairperson Kaisam Pradeep Kumar na haudoktuna tongan ba session mga thokna khaidoktuna pangthokiba foundation degi thoram aduda Health and Family Welfare ge Joint Secretary Banti Singh Konthaujam Department of Tourism ki Director Laurembam Bikram, Jawaharlal Nehru Manipur Dance Academy Imphal gi Director Pukhrambam Vilas, Nelit Imphal gi Executive Director Dr. Yumnam Jayanta, WIGC gi Founder and Secretary Oinam Indira Devi, Ukal gi Secretary Mutum Maniton Amadi, Minister of Micro, Small and Medium Enterprises Imphal gi Deputy Director Dr. Sinam Yoren Tombayauna Masak Naiba Kyana Saruk Yake. Mapungoi ba thoram ama oina numit chama kuni chatharakiba cultural workshop kam production aduda tamkiba maitei isai tharai jagoi gi production puthoktuna utpagaloina na Manipur gi tongan ba mafamdagi thoidok handok na masak naidaba pung thangta isai amai bi penakhongba maitei isai sakpa wari puyaliba oja guru singh folk singer singh amadi academician Singh Punna Mioi Yankai Tareta Citation Memento Amasung Selgi Mana Singh Yentok Tunai Kaikum Nabasu Utki WIGC na run Tauriba Girls Children Home Gidamak Gym Ama Atoiba Mitung Singh na Sangake The preference to Bani Sang Sigi, Asina Koya Asrangi, Lugumbani Tawaduni, Hana Koina, preserve the Wangang Singda, Anisuba Sesenda, Nupi Haiba Sigi, Santoklambi, and a woman is the mirror of the society, Nupi Asina Samaki Mingsheni, and Nupi Kulabi, or Hanabagi Kogi Maduda, exhibit Toba, Maya Hishimba Putokshaba, Aduga, Homsuba Sesenda, Ikoina, mainly tourism industry is the backbone of the economy development, Hariba concept Asida, based Oraga, Ikoina, Toramasi Pangtoksabani. Dedication, friend, relation, good business, partnership hai bawa khalolda yumfam oiba cash loan, two-wheeler, three-wheelers na chingbagi loan na chingba pido na miyam gi punsi hena nungai na lain na ba amadi hingnaba lambi pi bagi pandamda MS friend hai ba microfinance office ama kurai sajor lekai da hangdokre tharamadu da nauna hangdokli ba office asigi staff sing customer sing amadi lekai gi miyo kya su saruk yaki tharamadu da saruk yaki ba customer tara da case loan gi check amadi vehicle loan khar su khutsin ke MS friend ke advisor Laurembam Brozen amasung cashier thaudam chuni balana microfinance company na miyamgi yaifanaba angamba lol khara khutsinariba se niyom chumna sizinaduna lol singbagi hainabi thamduna punna chawkhat minabagi tangai fadaba lei phongdoke
हौखिबा चाही लिसिंग अनि कुनमरी के सेप्टेम्बर कुलहुमदोइदा इम्फाल वेस्ट के हौरेबी मयाई लेकाइदा यामना चिंगननिंगाई ओइबा मवोंगदा लुखराबी ममा मचाना फामुंगदा पुना सिदुना लैरमखिबगी अचुंबा लंगला लंजिल लेंगाकना अमदि मैजिस्ट्रल इंक्वायरी ना हौजिक फावबा पुथोकपा ngamdri October कुलहुमदोइ लिसिंग अनि कुनमरी द थोखिबा गवर्नमेंट के ऑर्डर अमगी मातुंग इना मैजिस्ट्रल इंक्वायरी की रिपोर्ट था अमगी मनुंग दा सबमिट तौदुना चिंगनबा मिसी असिगी अचुंबा लंगला लंजिल पुथोकनी हाइखिबदुना था तरा सुजिलकलबा फावबा इंक्वायरी की रिपोर्ट लेबाक मियामदा खंगनबा लैट्री लेंगाकना अतमना चिंगनबा मिसी असिगी मरी मखोंग लोचिलबरा हाइबा चिंगनबा पोकले लुखराबी ममा मचागी कनासु लैते मतु सोली हाइदुना मराल लेबसिंगबु योखतुना थमलबरा हाइना हंगलकले नुपी अंगांग सिंगी मथक्ता चथबा क्राइम सिंग असिगी मायोक्ता लैबा अचुंबा पांबा अमदी कना लैजिद्रब सिंगी दमक्ता लेपलिबा लेबाक मियामना अमतु ओइना लेपमिनादुना असिगुंबा ताबदा तुचुंगलबा थौदोक सिंग असि मखा चथरक्तनबा अइखोइ पुन्ना खोंगफम चेतना थेंगनमिनासि हाइना JC against the unnatural death of Basanti and Lanchanbi की कन्वेनर ओइनाम चाउबा लैमा अमदी को कन्वेनर एन श्यामा देवीना थादुरकपा चेरोलमना हाइरी Trinity Public School Mongsangana IDP amadi mama mapa laijadraba mahiroi sing school asida chahi chuppa lemna firol amadi lairik piduna mahi masing tamhali haina school asigi principal Moirangthem Madhuchandrana phongdokre wafam asai Trinity Public School Mongsangai ki Silver Jubilee celebration ga mari lainana school asigi SSLC exam da mark yamna wangna phangduna mai paklakraba amadi class topper singda manamathum piduna kaikhumnaba utpaga loinana mahiroi singi tongan ba culture items sing utpagi thauramga mari lainana phongdokibani principal Madhu Chandrana school asida NEP 2020 asigi chatna kanglol kya sing asi taramna oktuna thabak oina pangthokpa haure mapung oina mahiroi sing bulai khaktang takpi tambibagi mahutta makhoigi lotuna laijariba haithoi sing thoiba sing othok chanana bagi amade maduna tungda lam aduda professional oina chatkiba yanana bagi thabak thauram singsu NEP na piriba skill development ki makhada हानादगी सु स्कूल असिना जगोई इसै अमदि स्पोर्ट्स ता माइरोइ सिंबु पुकनिंग थौगतुना लाकपा दुदगी हेना फोकस पीदुना हिरम असिदसु मपुंग फाना चंगसेलि हाइबा दुगी खुदम ओइना माइरोइ सिंगना उटपा तोंगान बा जगोई इसै सिंग उटपना सिल्वर जुबली सेलिब्रेशन असगे मपुंग ओइबा थौरम ओइरि हाइखि DFO Chandal Nasinduna Chandal Gil Lambung Community Hall da Ramp Raising and Accelerating MSME Performance Scheme gi makhada Mausagiba Machu Singh Sizinaba Haiba Hiramda Chatharakpa Numithumni gi training program ngasi loishinkre ngasi gi training loishin bagi thoramda DFO Chandal and Munal Maitei President Jafo Bazar Board Jace Angam amasung Chief Lambung Village LH Nausu Saruk Yakhe Tata Strive Skilling Initiative ki matangda khananainabagi thoram ama mini secretariat complex Bisnupur ngasi pangthokre District Administration Bisnupur amadi Manipur Society for Skill Development na sinduna Department of Skill Labor Employment and Entrepreneurship Government of Manipur ki makhada pangthokpa thoram adu skilling internally displaced persons amadi naha singa marilena na pangthokpani thoram adu da subdivisional officers block development officer amadi relief camp committee gi members singna saruk yabaga loinana interaction su pangthokhe Child's Communication Development Laihanaba one-on-one discussion session ama Angang Singa Speech Therapy expert from the Spastic Society of Manipur Susma Rajputka pangthokre CRC gi conference hall da pangthokiba one-on-one discussion session aduda Vice President Akhil Budparva Sainik Seva Parishad Manipur Branch Colonel IC Singh Army Veteran su saruyakhe Child's Communication Development Laihanaba pangthokiba one-on-one discussion session asina angang singi progress khangbagi khudongchaba concern oiba sing khangminaba yum dasu speech and language skills tamjanabagi guidance pibagi khudongchaba fangankhe therapy asiga angang singi daily routine ga punna chatminaba asina angang singi growth fagathan bangami hairi Kanglai Kanglagi Nungzeng Pukrida Ikolgi Chingkai Pangbada Numit Nini ki mamangdagi chatharakpa Tawan Thanil Thangja numita loigadaba Kangla Ichaibagi Laithau Thoram ngasi pangthokre Wangkai Rakpa Khabam Lakpa Lanjing Purel Sanglakpa Amaiba Amaibising Pena Yauna Laithau adu pangthokhe Maichau Atonba Dr. Radhamona Laithau Tauke Laipak Mara Tapna Lainaba Yeknaba Singdagi Ngakthok Tuna Mai Pak Pangamnaba Ivudaugi Mafamda Thonike
Awang Chingkai Laifam Pana Yawolup Achinglufna Haraurogi Club Amadi Atailup Singapulaga Harauro Amadi Akoiba Kulsing the Laiba Lomisingda Agriculture Department Piba Mamalda Urea Harfangan Kre Tauranga Mari Lenana Achingluf ki Finance Secretary Tongauzam Bipinna Achinglufna Kundrakpam Esigi Tunganba Kulsingi Club Singa Kutsam Naraga Agriculture Department Piba Mamalda Urea Fangan Bagi Sarukama Oina Thoramasi Pangtokpani Dedication, friend relation, good business, partnership haiba wakalolda yumfam oiba cash loan, 2-wheeler, 3-wheelers na chingbagi loan na chingba piduna miyamgi punsi hena nungaina lainaba amasung hingnaba lambi pibagi pandamda MS Friend haina mingthonba microfinance office ama Imphal East ki Khurai Sajor lekaida hangdokpagi thoram pangthokre thoram aduda nauna hangdokliba office asigi staff sing customer sing amasung lekai gi miyoi singsu saruk yaki thoram aduga mari lenena saruk yakiba customer tarada cash loan gi check amasung vehicle loan kharasu khutsinaki thoram aduga mari lenena MS Friend ki advisor Lorembam Brozen amasung cashier thodam chunibala Microfinance company na miyamgi aifana bagi angamba lol khara khutsinariba si niyom chumna loni singna sizinaba mathautai lunena loan singbagi hainabi thamduna punna chakhat minabagi tangai fadaba lai phongdokhi Home Films Manipur gi banner makada kunsuba oina Sarachandra Thongnauzamna puthokpa khoibam Homestorina direction pigadaba Aigi oidaba iral haina mingthonba Manipuri feature film gi aifa thongni thoram ngasi pangthokre hayeng khongbal da leiba lining thosana mahi sanglen da pangthokiba thoram aduda Dana Manjuri University gi BC Professor W Chan Babu DMU gi hanagi BC Professor N Raj Mohan lining thosana mahi Temple Board ki member secretary Sibadata Luang Amadi Sangit Natak Academy Awardee Sagrakpam Hemantana Maroiba Myoy Singwena saruk yakhi Film asigi script, screenplay, amadi dialogue Ranjit Ningthauzani. Film asida Gokul, Angel Simre, Joy Vidya Ningthauza, Idhau Puneshwari amadi Homesori na chingbana Mamiroi Sing oina tongan ba saktam langadauri. Sanabagi pawai kuigi senior sports journalist Boyai Ningthauzam dagi lobirasi. Samaga kuntra mari suba edition Indian Oil Duran Cup ki ngasi Imphal chapter gi mari suba match oina sanakhiba Neroka FC sangapam amadi Indian Navy football team draw chatkre Manipur lenga ki matenga loinana Indian Armed Forces na sinduna Mamang thagi tang kuntra dagi Kumalampak Sports Complex ki main stadium da Imphal chapter gi team mari Trau FC Kwakaitel Neroka FC sangapam Real Kashmir amadi Indian Navy football team na saruk yaduna sathariba Asia gi khwaidagi liriba tournament ama oiriba Samagu kuntra mari suba edition Indian Oil Duran Cup ki ngasi Imphal chapter gi mari suba match waina sanakhiba Neroka Football Club sangapam amadi Indian Navy football team goal amata sanadana draw satkibane tha sigi tang taragi nungtil pung mari de sanagadoriba Imphal chapter gi manga suba match ta Neroka Football Club sangapam amadi Real Kashmir ga sanaragane Amaromda Samaga kuntra mari suba Indian Oil Duran Cup sililangliba singna Manipur gi media person singbu yamna hantaba thakta khanbungum tawre Duran Cup gi paulonaba pawmi singda pass piraga gari thamnaba mafam asigi lambi sing asuki mati khudong chadre mari lenaba singna waliba match ani asi nangnaba khudong chadriba mafam asi semjin sajinminaba pungning singsilagli Manipur gi swimmer Laitonjam Lanchen bana Yankai Matui Shuba Junior National Aquatic Championship ta gold mangan lobaga loinana best swimmer tare Swimming Federation of India gi meng makhada tha sigi tang ahumdagi Gujarat ki Naranpura Sports Complex Ahmedabad ta sathariba Yankai Matui Shuba Junior National Aquatic Championship ngasi loisan khre ngasi aroibu numigi pangthokiba meter yankai gi butterfly da Manipur gi swimmer Laitonjam Lanchen bana new national games record thamduna gold medal laukibaga lonana championship asida Manipur gi swimmer Laitonjam Lanchen bana gold mangan laukibagi manungda meter yankai gi butterfly meter sama amadi meter sani gi butterfly da gold medal ahum laubaga lonana anoba national games record thamduna best swimmer taki diving masana da Manipurna silver medal amadi bronze medal ama laukre pangthokiba competition asida 4x200 meter freestyle relay dasu Manipurna bronze medal ama lauki
प्लेटफॉर्म डाइविंग सरु यारिबा मणिपुर की डाइवर अरुबम बेनहरना पॉइंट चनी तरा दशमिक मरिफु स्कोर तौदुना सिल्वर मेडल लौखिबने इवेंट असिदा हिरोम ब्रॉन्सन पॉइंट चनी सुमना मंगा दशमिक कुन स्कोर तौदुना ब्रोंज मेडल लौखी नुपा मसा की 4x200 मीटर फ्री स्टाइल रिले मणिपुर की लाइटोंजम लंचेनबा डेविड सापम प्रवेश अमदी लैसांगथेम बिश्वजित ब्रोंज मेडल लौखी पांथोखिबा चैंपियनशिप असिदा मणिपुर गोल मंगा ब्रोंज अनि पुन मेडल 8 लौरे कैसामथोंग कांकुट नावबना सिंगजमई कांकुटपु माइथिबा पीदुना अहानबा इथोई मेमोरियल नुपी खुटकांग टूर्नामेंट की सेमीफाइनल संख्रे मणिपुर कांग एसोसिएशन की मेंग मखादा सिंगजमई कांकुटना सिंदुना ममांग थागी तांग कुलुमदोइदगी कांकुट तरनिथोइना ग्रुप मरी थोंगना खाइदुक्तुना सिंगजमई कांगचंगदा चथरिबा अहानबा इथोई मेमोरियल नुपी खुटकांग टूर्नामेंट की ngasi sanakhiba ahanba quarter final match da Kaisamthong Kangkut naubona Singjamai Kangkut timbi bu panjal tarmapan taranithoi da maitibu piduna semifinal sangkhibane ahanba hapta Kaisamthong Kangkut naubona panjal taramathoi madi ani subapta panjal nipal kapki Singjamai Kangkut timbi na ahanba hapta panjal manga amadi ani subapta panjal taret kapki hayeng kangchang asida ani suba quarter final match oina Kaisamthong KK CEO Kangkut amadi Wangoi Kangkut ka sanaragane Saliba sahi asigi October tang nipandagi taranithoi phauba Hong Kong da pangthokadoriba Asian Equip amadi Classic Band Press Championship da saruk yarunaba Powerlifting India na Manipur dagi Brahmachari mayom Mimi Sanu amadi Thangjam Laimachanu khalagle Asian Championship asida Brahmachari mayom Mimi Sanu na junior gi KG 68 gi kanglupta saruk yarugane Brahmachari mayom Mimi Sanu Kaisamthong Ilangbam lekai da leiba Brahmachari mayom Hemchandra amadi Memcha gi masanupi ni Thangjam Laimachanu na senior gi kilogram 73 gi kanglupta India represent tawgani Thangjam Laimachanu Erilbong Kalikata leiba Thangjam Ibo Bisek amadi Rasi Laimagi masanupi ni Manipur Basketball Association की मेंग मखादा था असिगी तांग अहुमदगी जूनियर बॉयज एंड गर्ल्स की टीम तरनिथोई सब जूनियर बॉयज एंड गर्ल्स की टीम निपान पुन्ना टीम कुन सरुक यादुना ब्रह्मपुर नहाबम बास्केटबॉल कोर्ट चथरिबा कुंठा नेपाल सुब स्टेट सब जूनियर मदी तरमंगा सुब स्टेट जूनियर बॉयज एंड गर्ल्स बास्केटबॉल चैंपियनशिप की ngarang atheng bra sanakhiba ahanba match na CYLC singa mathakna youth club Uripokpu point yakhini panyakhai humdoi da maitba pikhi junior men gi sanakhiba match na CYLC singa mathakna youth club Uripokpu point yakhini panyakhai humdoi da maitba pikhi sub junior girls ki sanakhiba match na YOSC Khuraina LMYBA Lalambungbu point kuntra ahumda maitba pikre Sub junior boys की सानखिबा अहानबा मैचना LMYBA Lalampungna model club singa makhabu point yankai taru yankai marida maitiba piki ani suba match की सानखिबदा youth club Uripokna Eastern Sporting nen wangkhaibu point 65 kunmapal da maitiba pikre All India Football Federation की मेंग मखादा था सिगी तांग मरी दगी बेंगलुरु दा डबल पास डेवलपमेंट लीग सुपर कप ता मणिपुर की सगोलबल यूनाइटेड फुटबॉल अकादमी अमदी हरियाणा की कंसेन स्पोर्ट्स का सानरगने ऑल इंडिया फुटबॉल फेडरेशन की मेंग मखादा था सिगी तांग मरी दगी बेंगलुरु दा चथरिबा डबल पास डेवलपमेंट लीग सुपर कप की अहानबा मैच ता मणिपुर की सगोलबल यूनाइटेड फुटबॉल अकादमी Alsemi Football Academy की मखुता गोल सिनो अनीदा माइटिबा पीखी अनिसुबा मैच दा सगोलबल यूनाइटेड फुटबॉल अकादमी ना अजुरा फुटबॉल अकादमी बु गोल मंगा सिनोदा माइटिबा पीखी अहुम सुबा मैच दा सगोलबल यूनाइटेड फुटबॉल अकादमी अमदी BU फुटबॉल अकादमी गोल अनि सनद्रुना ड्रॉ चटखी मरी सुबा मैच दा सगोलबल यूनाइटेड फुटबॉल अकादमी ना स्टेप ओवर फुटबॉल अकादमी पुणे बु गोल अमस सिनोदा माइटिबा पीखी मंगा सुबा मैच दसु सगोलबल यूनाइटेड फुटबॉल अकादमी ना फॉर ऑल फुटबॉल अकादमी मेघालय बु गोल अहुम अमदा माइटिबा पीदुना फाइनल संखिबने था सिगी तांग नेपाल द सानागदौरिबा अरोइबा मैच दा सगोलबल यूनाइटेड फुटबॉल अकादमी अमदी कंसेन स्पोर्ट्स हरियाणा गा थेंगनरगने
Tha asigi tang amadagi taruk fauba Georgia da pangthokpa Bitumi Open International Wushu Tournament ta India gi mahut sinduna sarukya khibi Olika Nauremna gold medal ani lawrak ngamkhre gold medal sing adu Taijikwan amadi Taijijanda lawrakhibani Olika Naurem Imphal East ki Lariking bam maya lekai dagi Naurem Nishikanta amadi Gyanesori ki machanupi ni Markna gold medal lawnana bahotna bagi lambida Bulgaria Iran amadi Uzbekistan gi sanaroi sing maithiba piramki Hari Georgia da August ki tang amadagi tang taruk fauba pangthokiba Batumi International Open Wushu Tournament 2025 ta India gi mahut sinduna sarukya kibi maitegi nupi na mairakpam mathoibina Taijikwan amadi Taijijan event ta gold medal ani lawrakle tournament adu da sarukya kibi maitei nupi Laitonjam Hema Manjurina Nangun traditional event ta gold medal amadi Nankwan traditional event ta silver medal lawrakle hari makhoi anima kwangkhai da laiba Central Wushu Institute ke sanaroi ni hari Kaksing District Olympic Association ki ahum suba Foundation Day pangthokpaga loinana National amadi International gi thakta sarukya ruraba sanaroi sing okpagi thoram wabagai awanglekai community hall da pangthokre thoram adu da Kaksing Jilla Parishad ki chairperson Elangbam Surendrajit Kairak wabagai Jilla Parishad ki member Salam Dhanabir Luwang wabagai Gram Panchayat Administrative Committee ki chairperson Maibam Nabachandra Kairak Gram Panchayat ki Administrative Committee ki chairperson Elangbam Ongbi Santi Leima amadi Kaksing District Olympic Association ki President Ketrimayum Dharmadasu sarukya ke Thoramadu da district asigi manungdagi tongan ba masanada national amadi international ki thakta sarukya ruraba amadi medal fanglaklaba Kaksing District Olympic Association oktuna achamba khudolsu pikhi Sports ki map ta India ke sama mofam amakha thamna mo hona rakoda mayam gi loina thogdang sangi aduna masi adai de lumu family de ki horaga prime minister's ki office parliament India ki sibhok chang ba adu bo ke robani naso movement so ba effort ni Aroi badam aroi pau amuka na pizari Thadau NP amasung maitai CSO singa wari saba haurakpa santi hanjulakpagi khudamni haina MLA khumuktam Joykisan haikre Ing Tapa hanjulakna bangarang Imphal da thunglakiba Thadau NP gi mihut singbu lengakna hotel lagi handokhan da bagi thawongbu pendaba phongdokre Handloom asi aikoi nat amasung sak tak pakhak natna mioi kyadasu kanaba piri haina Chief Secretary Dr. Purit Kumar Goyal na National Handloom Day gi thoramda haikre amadi Netaji Subhash Chandra Bose Awasya Vidyalaya Kumbida mahitamliba mahiroi singda akiyakhang pibiganu hairi Ngasigi oina dia STV na sandok chaba Manipuri pau matang asida losinjare yang tabri bapum namakpo amuka hana kurum jari